Imasingna lupa chamanga lauraga wakan mifam phambani haina maral sirakhiba Barishki yumda mama oibi kayana thomjinkhre Thamoi singna ima leibaki damak ahing nungthel khaidina ahing kaya lambi sorokta yarek tuna leiriba ima ibel singna iramda Manipur asi kaibi yarwe haiduna lauriba talak asida social media da ima ibel sing usittadana lupa chamanga lauraga protest tawbani haina hanagi BJYM gi president oiramba Manohar Mayum Barish Sarmana mahaki Facebook account da Thagalakiba adubu yaningde haina kumbi kendragi mera paibi Samurai Latpam Sangitana Fongdoragli Wafam Masing asi Wangkai Ningthem Pukri Mapalgi Len 1 water supply lerek talaiba Barishki mayumda kumbi kendragi mera paibi singna mahaki Facebook post adubu yaningda fongdok tuna thomjilakpada sarug yakibi Sanjitana Fongdorakpani Miam thomjilakpa aduga mari leinana Sanjitana makha chana hai thokliba lana sina maram oiduna tumba chaba khangdana ahing yarek tuna thodang kaya lauriba ima sing asida lupa chamanga lauraga wakan mifam phammi haina mara sirakliba asi yamna laibak thibani loinana mama oibi sing thamoi yamna sokningai oi haiki mahangna makha chana hai Manipur bu thamoi sengna nungsiba oirabadi adugumba wahai wata adu haifam thokte mahangna tasengna yamna ngamba oirabadi lanjena duna leiriba sing asi mayumda hanjin hanbiu Manipur kanaba hotnabada angamba thodang ima ibel sing bu paisana leiduna chatpagi mawongda ngangliba du soikhre haiduna sengdokadabani haina supongdoki Kanglai Papan Makholagi update gi lakhucharke Churchanpur da PR lakpadagi mai tare moigi ke BB Singh mayum da hanbiro haina ngarang maitai Manipur gi hanagi chief minister Nongthumam Biren Rajya Sabha gi MP oina nominate torba yai haina Didam Tantakna report toragli report asigi matung inna hai lagliba tha asigi kunga humdoida pangthokadariba Rajya Sabha gi MP Mikhalda BJP na panba state amadagi N Biren bu MP oina nominate tawduna tharaba yai hairi Report asina makhatana hai matam amagi Haryana gi hanagi CM Manohar Lal Khata amadi Tripura gi hanagi CM Biplab Depu anti incumbency amadi party manungda thokpa tongan bacharang naba kaya adubu laksin nabagi damak MP oina thaduna party manungda thokpa political crisis adubu laksin khibagi thawong adugumna Manipur gi hanagi CM Nongthumam Birenbu Rajya Sabha gi MP oina nominate tawraba yai hairi Imphal Police Station na Bharatiya Nyay Sanhitya BNS ki section 3184-3192 gi makhada case FIR number 53/2025 registered tawduna lakhutkhre Chaliba tha asigi taragi ayuk pung 12 dagi 12 suba Manipur Legislative Assembly gi 3 suba amasung chaliba anauba chahi sigi ahanba mifam oiduna Governor Joy Kumar Balana address piduna hodokani tawranglamba session asi haugadaba noma walingai tha asigi 8 gi nungthilda N Biren Chief Minister oibadagi resign tawkhiba mahaki resignation bu Governor na ayaba pikhiba amasung Numit marini chalakpa tha sigi taraga humdoi the assembly asibu constitution ke article 356 ki makhada suspended animation thamlak tuna president rule chana halakpadagi mamangda thokhidriba jat ki thodok kaya mathang thoraklei tha sigi taraga humdoi da mapunsi leiriba taraga nithoi suba Manipur Legislative Assembly su suspended animation tarolaga president rule chana handringai gi mangwainana tha sigi tara dagi hogani haiduna tharang pumnamak loisiluraba Tare suba mifam haunabagi dama Governor na January 13 2025 ta saman tawkhiba dusu N Biren resign torba matungda Governor gi maikei digi mahangna assembly session pangthoknabagi saman tawkhiba adumak none and vote oiragani chanaroi haibagi charol amasu thorakhibani Kuki singna Delhi yauna rally chanaba tharangli base India lengana yaba piraga silibra maira paibi India lengana Kuki furuf ta miching changba amadi lamda masida leiriba furuf kuntra ga taru asigi manungda mitei furuf ta tamnana yengliba miyeng asida Double engine gi lengana khangsin usinadana leithokli basi laibak thibani haina sanjam chirangi mera paibi haikam ongbi Amravati na fongdokre wafam asi sanjam chirang community hall da pangthopo wakan mifam amada mangna fongdokhibani mangna makha tarduna hayeng tang taraganipal da Kuki furuf singna Delhi yauna Kuki singna khundaba mafam singda religion aba tharang tawribasi India lengana yaba piraga celebra haina mahangna hangkhibaga loinana BJP ge MLA Paulianan Haukif na Kuki da chief minister hablabasu separate administration demand to hongloi haina phone ngang khibada tumina double engine leishliba sida India lenga ke aron by agenda kari lebano hangkhibaga loinana wakan mi from the sarugya khiba singna PR ekhoigi yekna bani India ekhoigi yekna bani haiba kholaw kaya laukhi Manipur Sandrambi imadi khwang yore iduning thau leitrabra haiba phibam yore CM gi pham munaduna amana amabu chingthana ba khudakta lepu khoraman ima sing Manipur gi housing oiriba phibam asi Sandrambi imadi khwang yore iduning thau leitabra haiba iramdam gi luraba tanpham asida Lengak paiminariba singna CM gi pham munaduna waikhugi lamcha chatuna amana amabu chingthana bagi thaba khudakta lepu
लोइनना चीफ मिनिस्टर न सुलमदम असिबु मैथक्ता थांगतुना थमलगा इंडिया लेंगांगना मैचाक फनबा मैयांगसिली तंजा असिदा सीएम फम थादोकपा हाइबसी इरमदम असिबु सित्तबनि हाने लौगनी अथुबा मतमदा लेंगा से हिंगर हंदुना इरमदम मणिपुर कल्लु हाइना मरी सुबा खोयामन इमा कैथेल लुपना थादोरकपा चेरोल अमना हाइरी चेरोल असिना मखा तारदुना हौकिबा कुमजा 2023 गी मे 3 दगी हौदुना ngasi फावबा था कुनगमाथोय चुमना येकनबा इलीगल इमिग्रेंट सिंगना अफबा मखलगी खुलाई कया सिजिनदुना येलौमे अखोयगी ममल यामनबा थवाई कया मांगहनख्रे ngasi फावबा इंडिया लेंगांगना मणिपुरबु इंडिया गी सरुक अमनी हाइबा वखल थादोक्तुना मपालदगी लोना चंगसिलकपा इलीगल इमिग्रेंट सिंगी मिचंग चंगदुना मणिपुर मचे मचे थुगाइदुना येकनबगीदमक लेबली मतंग असिदा इरमदम असिगी लेंगांग मपुसिंग अमदी अखोय मियामना खंगदबदी मणिपुर मचे ताना कायखिबदा इंडिया लेंगा की मांगजब करिसु लेते अदुगा लमदम सिगी येलौमी अखोयगी पुवारीदी सेंकुप छाना कायखिनी हाइरी पुमनम असिना मरम ओइरगा थुबा मतमदा लेंगाक लेहलो हौजिक असुक लुरबा मतम असिदा चीफ मिनिस्टर फम थादोकपा हाइबसी मरम चादे एमएलए सिंगना मचोय मचोय ग्रुप सेमदुना मना नतना ngamsungam loidabada leipak thugaibagi wakhal thadoksi iramdam kallu kathoktuna पोकपगी महे यालहनसी हाइना फोंगदुरकली तुरे कलमो कंगला पावदगी लकोचरके लेजिस्लेचर सिंगना मियामगे अपामबगी मायक्ता लेरोइदबनी मणिपुरदा प्रेसिडेंट रूल थमजिलक पामदे अनौब लुचिंगब खलगा लेंगाक लेहलो हाइबा मियाम अमदी पॉलिटिकल पार्टी सिंगी लुचिंगब सिंगी माइकैदगी डिमांड तौरी लमदम असिदा कुकी सिंगना लंदारखिबदगी था कुनगमाथोयरो मियामना अवाबा मायोगनरिंगै चेरकता एन बिरेन सीएमगी पोस्टगी रिजाइन तौखिबदगी प्रेसिडेंट रूल थमजिलक अमदी असेंबली बु सस्पेंडेड एनिमेशन थमखिबदगी अनौब लुचिंगब खनबा ngamdaduna state asi mapi mapa pandabaga pangkhaknare chinkuki jo narco terrorist singna state asi ge apunba sakdam thugairaga kuki singi oiba tokhaiba leibak separate administration jalengam semnaba haukiba chahi 2023 gi me 3 dagi landaraktuna atamnana mitei miyam gi mathakta war crime chatharaktuna loikham naidaba watho oirakhibani tha kunmathoi rom हेन लंदारखिबा अमदि लान ngakpa mitei anigi marakta khulaigi muknaba arm conflict asina maram oiraga miyoi chadi yankhai hena leikidre kuki singna yum amadi laisangna chingba mai thabadagi lanjena rakhiba mitei gi nupi angang yauna punna miyoi listing humpurom hanbana relief camp singna changja from lauduna leiri lenga na watho asigi waraisin pragna bahona bada matam sangna prokpa ngamdana leiringai gi cherakta maikai kaya dagi political gi lauduna baman bamong da luchingga sindokada bani resign togada bani haiba kholau singdagi CM gi post agi resign tawkiba da governor na ayaba pi ki baga loinana state asida india gi president Dorpati Murmu na president rule lauthoraki bani adubu legislative assembly suspended animation thamlakhiba sina anauba luchingba khanuna lengang lon semnabagi akangnaba matam pirakhibani adubu yamna luribadi BJP gi legislature singi marakta gi luchingba sinnaba konung lalhau chothariba singi marakta luchingba oining mangata oirambadagi lengak semba ngamdana leiribasi laibak thibani state asigi hojik oiriba pibam asi BJP gi legislature from balan chothabadagi oirakhibani haibada haiman bathogloi legislature singna luchingma khanma ngamdaba amadi luchingba munabagi wathok leadership crisis athuba matamda loishenduna person rule lauthokina bahonagabani chinkuki jo narco terrorist singna chief minister sindokadabani haiba pressure amadi demand ga chap manaba mawongda BJP gi MLA singi maraktagi political lobby chatharakhiba aduda miyam gi maikai degi apunbagi saktam thugaina balandarakhiba singda sogapa BJP gi mitai MLA singi marakta yaure haiba pendabagi kholau laikhiba adu CM na resign tawrakhiba sina chapchana thoklare CM na resign tawkhrabanina CM sinnaba political lobby chathabada yawa legislature singi maraktagi anauba luchingba khanba ngamdaba tarabadi chafu kairaga kwakna harawi haibaduga pangkhaknarakani Manipur gi apunba saktam da singna duna landarakhiba singi mayakta Manipur gi miyamna lan ngakpagi akanma khongjang changsiliba asi leingakna landarakhiba sing mayoknaba ngamdabadagi apunbagi saktam amadi miyangi punsi kannaba honaruba amadi hainaruba thaudana chongthongnaраktuna miyamna lanthengnarakibani Manipur gi miyamna punbagi saktam kai khagadra haibagi mi paiba leiriba asida BJP gi North East in charge oriba MP Sambit Patrana state asida PR thamlakraba matungda Manipur gi territorial integrity da kaidongai da compromise tawroi state asida makhala matagi lona yadaba mawongda lamkhai landuna changsilakpa yahaloi hiramasigi matangda akanba mawongda khut thagani state asigi territorial integrity mapung fana kaihandana thamgani haiba wafam sing fongdolakibasi thaganingai oi tawbatabu wafam asi kadai fawba chinga khut ka manaba ngamgadage haiba wahang leitabana te
Amaromdana Kuki NP Manipurgi Secretary Information and Publicity Janghaulan Haukifna Print and Electronic Media da Thadorok Pacherol da Thengnabasu Thengna State Asida President Rule Thamlak Pasi Taram da Ui Haiba Amadi Kuki Singi Luchingba Singi Maraktagisu State Asida PR Thamlabasu Makhoigi separate administration gi demand dagi khongfam handokloi haina lengang amadi miyam da singna baleptri masina maram oiraga anau buluchingba khanduna lenga loni thogai panglakpa matam dasu wathok asigi waroshin purakna bahona bada wathok lanthok yauna matam changkhigani haibagi thajabalei